ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯃꯈꯣꯜꯅꯤ꯫ ꯁꯟꯙ꯭ꯌꯥꯒꯤ ꯃꯤ ꯆꯤꯛꯄ ꯃꯇꯝꯁꯤꯗ ꯕꯁꯟꯇꯤ ꯁꯟꯙ꯭ꯌꯥꯒꯤ ꯙꯨꯞ ꯊꯥꯎꯃꯩ ꯊꯥꯕ ꯂꯣꯏꯔꯒ ꯆꯥꯛꯁꯪꯗ ꯆꯥꯛ ꯊꯣꯡꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯃꯃꯥꯁꯨ ꯆꯤꯡꯃꯩꯔꯣꯡ ꯀꯩꯊꯦꯜ ꯀꯥꯈꯤ꯫ ꯃꯕꯨꯡ ꯕꯤꯔꯦꯟꯁꯨ ꯏꯟꯖꯤꯅꯤꯌꯔ ꯒꯣꯄꯥꯜꯒꯤ ꯌꯨꯝꯗ ꯃꯆꯥ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯆꯠꯈꯤ꯫ ꯄꯣꯏꯅꯨꯒꯤ ꯌꯥꯝꯅ ꯏꯪꯕ ꯃꯇꯝꯅꯤ꯫ ꯆꯥꯛꯈꯨꯝꯗ ꯍꯪꯒꯥꯝ ꯆꯥꯝꯂꯤꯉꯩꯗ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯅꯤꯡꯊꯣꯡꯗ ꯌꯥꯝꯅ ꯊꯨꯅ ꯂꯣꯟꯁꯤꯟꯈꯤ꯫ ꯃꯥꯅ ꯃꯅꯤꯡꯊꯣꯡ ꯂꯣꯜꯂꯤꯉꯩꯗ ꯏꯃꯨꯡꯗ ꯃꯤ ꯆꯪꯂꯛꯄꯒꯤ ꯁꯥꯍꯨꯝ ꯑꯃ ꯍꯥꯏꯐꯦꯠ ꯇꯥꯈꯤꯕꯒꯨꯝ ꯇꯧꯏ꯫ ꯑꯗꯨꯕꯨ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗꯅ ꯃꯍꯥꯛ ꯊꯨꯅ ꯌꯥꯡꯅ ꯆꯥꯛꯁꯪꯒ ꯌꯨꯝꯖꯥꯎꯒ ꯐꯥꯎꯅꯔꯤꯕ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯂꯒ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯀꯅꯥꯃꯠꯇꯁꯨ ꯂꯩꯕ ꯎꯔꯝꯗꯦ꯫ ꯃꯃꯥꯡ ꯊꯣꯡꯗꯨ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯒ ꯆꯥꯛꯁꯪꯗ ꯑꯃꯨꯛ ꯍꯜꯂꯛꯂꯒ ꯆꯥꯛ ꯊꯣꯡꯕꯗ ꯄꯨꯛꯅꯤꯡ ꯆꯪꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯀꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯃꯥꯡ ꯊꯣꯡꯗꯨ ꯗꯪ ꯗꯪ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯕꯁꯟꯇꯤ ꯌꯥꯝꯅ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯆꯥꯛꯁꯪꯗꯒꯤ ꯆꯦꯟꯊꯣꯔꯛꯇꯨꯅ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯏ꯫ ꯀꯃꯥꯟꯗꯣ 5-6 ꯃꯥꯡꯒꯣꯜꯗ ꯅꯣꯡꯃꯩ ꯑꯦꯝ ꯇꯧꯔꯒ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯦ꯫ ꯁꯤꯗ ꯃꯤ ꯑꯃ ꯆꯦꯟꯁꯤꯜꯂꯛꯄ꯭ꯔꯥ? ꯁꯤꯗꯗꯤ ꯀꯅꯥꯁꯨ ꯆꯪꯂꯛꯇꯤꯌꯦ꯫ ꯁꯦꯡꯅ ꯈꯨꯝꯃꯨ, ꯅꯠꯇ꯭ꯔꯕꯗꯤꯀꯣ꯫ ꯑꯁꯦꯡꯕꯅꯤ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ꯫ ꯆꯥꯛ ꯊꯣꯡꯂꯤꯉꯩꯗ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯊꯣꯡꯁꯦ ꯌꯥꯝꯅ ꯊꯨꯅ ꯂꯣꯟꯁꯤꯜꯂꯒ ꯊꯝꯕꯅꯤ꯫ ꯁꯣꯝꯗꯗꯤ ꯀꯅꯥꯁꯨ ꯆꯪꯂꯛꯇꯤꯌꯦ꯫ ꯕꯁꯟꯇꯤꯅ ꯀꯔꯤꯃꯠꯇ ꯄꯥꯈꯠꯇꯅ ꯀꯔꯤꯃꯠꯇ ꯈꯟꯗꯅ ꯑꯁꯦꯡꯕꯒꯨꯝ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯀꯃꯥꯟꯗꯣꯁꯤꯡ ꯑꯗꯨꯁꯨ ꯊꯥꯖꯔ ꯃꯥꯜꯂꯦ꯫ ꯌꯥꯝꯅ ꯊꯨꯅꯃꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯪꯅꯕ ꯌꯨꯝꯗ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ꯫ ꯄꯨꯡꯈꯥꯏ ꯑꯃꯔꯣꯝꯒꯤ ꯃꯇꯨꯡꯗ ꯃꯕꯨꯡ ꯕꯤꯔꯦꯟꯁꯨ ꯃꯥꯒꯤ ꯁꯥꯏꯀꯜꯗꯨ ꯊꯧꯔꯒ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯃꯥꯁꯨ ꯄꯥꯎ ꯇꯥꯕꯗꯒꯤ ꯄꯥꯈꯠꯇꯨꯅ ꯌꯥꯝꯅ ꯊꯨꯅ ꯍꯜꯂꯛꯂꯦ꯫ ꯌꯨꯝꯒꯤ ꯃꯤ ꯄꯨꯝꯅꯃꯛ ꯁꯨꯔꯕꯅꯤꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤꯗꯤ ꯊꯣꯏꯅ ꯋꯥꯅꯤꯡꯉꯥꯏ ꯑꯣꯏꯔꯨꯗ꯭ꯔꯦ꯫ ꯄꯨꯡꯃꯨꯛ ꯂꯩꯔꯒ ꯃꯥꯌꯦꯞꯇ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯥꯜꯍꯧꯕ ꯈꯔ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯍꯧꯖꯤꯛ ꯀꯣꯝꯄꯤꯡ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕ ꯇꯥꯔꯦ꯫ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯌꯨꯝ ꯌꯨꯝꯗ ꯂꯩꯕ ꯅꯨꯄꯥ ꯃꯈꯩ ꯌꯥꯝꯅ ꯊꯨꯅ ꯁ꯭ꯀꯨꯜꯒꯤ ꯂꯝꯄꯥꯛꯇ ꯊꯣꯔꯛꯇꯨꯅ ꯃꯥꯒꯤ ꯃꯁꯛ ꯇꯥꯛꯂꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯏꯟꯗꯗꯨꯅ ꯌꯨꯝꯗ ꯆꯪꯗꯨꯅ ꯊꯤꯔꯛꯄ ꯀꯥꯟꯗ ꯊꯦꯡꯅꯕ ꯊꯣꯛꯂꯕꯗꯤ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯔꯛꯄꯗ ꯃꯁꯥꯅ ꯌꯥꯖꯕ ꯇꯥꯕꯅꯤ꯫ ꯑꯁꯨꯝꯅ ꯂꯥꯎꯊꯣꯛꯈ꯭ꯔꯕ ꯇꯨꯡꯗ ꯏꯃꯨꯡ ꯈꯨꯗꯤꯡꯒꯤ ꯅꯨꯄꯥ ꯃꯈꯩ ꯃꯊꯪ ꯃꯊꯪ ꯊꯣꯔꯛꯇꯨꯅ ꯂꯝꯄꯥꯛꯇ ꯄꯔꯦꯡ ꯂꯦꯡꯕ ꯍꯧꯈ꯭ꯔꯦ꯫ ꯆꯤꯡꯅꯕ ꯅꯍꯥ ꯑꯅꯤꯈꯛ ꯌꯥꯎꯔꯝꯗꯨꯅ ꯃꯈꯥ ꯇꯥꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯅꯕꯒꯤꯗꯃꯛ ꯇꯣꯉꯥꯟꯅ ꯈꯟꯗꯣꯛꯂꯒ ꯂꯦꯞꯍꯟꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10:30 ꯇꯥꯔꯦ꯫ ꯑꯣꯄꯔꯦꯁꯟ ꯂꯣꯏꯗꯨꯅ ꯂꯝꯄꯥꯛꯇ ꯄꯨꯜꯂꯝꯕ ꯅꯨꯄꯥ ꯃꯈꯩ ꯃꯌꯨꯝ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯟꯈ꯭ꯔꯦ꯫ ꯕꯤꯔꯦꯟꯁꯨ ꯃꯌꯨꯝ ꯌꯧꯔꯛꯇꯨꯅ ꯃꯃꯥ ꯑꯃꯗꯤ ꯃꯆꯟꯅꯨꯄꯤꯒ ꯄꯨꯟꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯃꯤꯟꯅꯔꯦ꯫ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯗꯨꯅ ꯕꯁꯟꯇꯤ ꯀꯣꯜꯂꯤꯛ ꯐꯦꯡꯕ ꯋꯥꯏꯔꯝ ꯇꯩꯕ ꯂꯣꯏꯔꯒ ꯃꯈꯣꯡ ꯃꯈꯨꯠ ꯍꯥꯝꯗꯣꯛꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯃꯃꯥꯒ ꯃꯕꯨꯡꯒꯗꯤ ꯍꯥꯟꯅ ꯇꯨꯝꯕ ꯆꯪꯈ꯭ꯔꯕꯅꯤ꯫ BA ꯐꯥꯏꯅꯦꯜ ꯏꯌꯔ ꯇꯝꯂꯤꯕꯤ ꯕꯁꯟꯇꯤ ꯏꯂꯦꯛꯇ꯭ꯔꯤꯛꯀꯤ ꯃꯩ ꯂꯥꯛꯄ ꯑꯗꯨꯗ ꯂꯥꯏꯔꯤꯛ ꯉꯥꯏꯍꯥꯛꯇꯪ ꯇꯧꯈꯤꯒꯦ ꯈꯜꯂꯗꯨꯅ ꯇꯦꯕꯜꯗ ꯐꯝꯂꯒ ꯂꯥꯏꯔꯤꯛ ꯍꯥꯡꯗꯣꯛꯂꯒ ꯀꯂꯝ ꯂꯧꯊꯣꯛꯇꯨꯅ ꯕꯣꯏꯗ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯁꯤꯟꯕ ꯍꯧꯏ꯫ ꯉꯁꯥꯏ ꯁꯟꯙ꯭ꯌꯥꯒꯤ ꯃꯇꯝꯗ ꯀꯥꯡꯈꯗ ꯆꯪꯂꯒ ꯑꯏꯪꯕ ꯈꯥꯡꯗꯨꯅ ꯁꯣꯔ ꯄꯤꯛꯅ ꯐꯥꯖꯤꯜꯂꯒ ꯋꯥꯅ ꯃꯈꯨꯠꯇ ꯅꯣꯡꯃꯩ ꯑꯐꯕ ꯑꯃ ꯄꯥꯏꯔꯒ ꯄꯥꯛꯊꯗꯨꯅ ꯂꯣꯠꯂꯤꯕ ꯖꯣꯟꯁꯟ ꯌꯥꯝꯅ ꯇꯞꯅ ꯀꯥꯡꯈꯗꯒꯤ ꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯂꯤ꯫ ꯁꯣꯝꯗ ꯕꯁꯟꯇꯤ ꯄꯨꯛꯅꯤꯡ ꯆꯪꯅ ꯂꯥꯏꯔꯤꯛ ꯇꯧꯈꯤꯕꯅ ꯖꯣꯟꯁꯟꯅ ꯃꯥꯕꯨ ꯇꯥꯗꯅꯕ ꯍꯣꯠꯅꯔꯤꯕ ꯑꯗꯨ ꯀꯔꯤꯃꯠꯇ ꯈꯪꯂꯝꯗꯦ꯫ ꯖꯣꯟꯁꯟ ꯀꯥꯡꯈꯗꯒꯤ ꯌꯥꯝꯅ ꯋꯥꯅ ꯊꯣꯔꯛꯂꯒ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯐꯝꯅ ꯐꯝꯅ ꯂꯥꯛꯄꯅ ꯕꯁꯟꯇꯤꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯃꯥꯅ ꯑꯗꯨꯝ ꯍꯥꯏꯅ ꯏꯃꯨꯡꯗ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯈꯟꯖꯔꯨꯗꯕꯅ ꯕꯁꯟꯇꯤꯒꯤ ꯃꯇꯨꯡꯗ ꯖꯣꯟꯁꯟ ꯈꯪꯍꯧꯗꯅ ꯍꯧꯒꯠꯂꯒ ꯕꯁꯟꯇꯤꯒꯤ ꯃꯆꯤꯟꯗ ꯃꯈꯨꯠ ꯌꯦꯠ ꯑꯗꯨꯅ ꯋꯥ ꯉꯥꯡꯕ ꯉꯝꯗꯅꯕ ꯇꯥꯞ ꯐꯥꯖꯤꯜꯂꯤ꯫ ꯑꯁꯨꯝ ꯍꯥꯏꯅ ꯈꯪꯍꯧꯗꯅ ꯕꯁꯟꯇꯤꯗ ꯇꯧꯔꯛꯄ ꯑꯁꯤꯗ ꯄꯥꯈꯠꯂꯗꯨꯅ ꯉꯥꯏꯍꯥꯛ ꯃꯆꯤꯟ ꯑꯗꯨꯕꯨ ꯊꯥꯗꯣꯛꯅꯕ ꯀꯟꯅ ꯃꯨꯛꯅꯔꯤ꯫ ꯑꯗꯨꯕꯨ
ꯅꯨꯄꯤ ꯑꯣꯏꯕꯅ ꯖꯣꯟꯁꯟꯅ ꯃꯥꯕꯨ ꯍꯦꯟꯅ ꯃꯆꯤꯟ ꯑꯗꯨ ꯀꯟꯅ ꯃꯦꯟꯁꯤꯟꯈꯤꯕꯅ ꯊꯥꯗꯣꯛꯄ ꯉꯝꯗꯅ ꯑꯁꯨꯃꯛ ꯄꯥꯈꯠꯅ ꯂꯩꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯕꯁꯟꯇꯤ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯇꯧꯈꯤꯕ ꯑꯗꯨ ꯋꯥꯈꯜꯗ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯉꯁꯥꯏ ꯃꯥꯅ ꯆꯥꯛ ꯊꯣꯡꯂꯤꯉꯩꯗ ꯁꯥꯍꯨꯝ ꯑꯃ ꯐꯪꯈꯤꯕ ꯑꯗꯨꯒꯤ ꯃꯔꯝ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯕꯁꯟꯇꯤꯁꯨ ꯖꯣꯟꯁꯟꯅ ꯁꯥꯏꯟ ꯇꯧꯔꯒ ꯃꯈꯣꯏ ꯑꯅꯤ ꯍꯧꯒꯠꯂꯒ ꯄꯨꯟꯅ ꯂꯥꯛꯇꯨꯅ ꯃꯃꯥꯡ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯂꯒ ꯖꯣꯟꯁꯟꯒꯤ ꯃꯁꯥꯗꯨ ꯏꯪꯕꯅꯁꯨ ꯊꯛ ꯊꯛ ꯅꯤꯛꯂꯤ꯫ ꯊꯣꯡ ꯍꯥꯡꯗꯣꯛꯂꯒ ꯄꯨꯟꯅ ꯊꯧꯔꯛꯇꯨꯅ ꯁꯨꯃꯥꯡꯁꯨ ꯌꯧꯔꯛꯂꯤ꯫ ꯑꯗꯨ ꯐꯥꯎꯕ ꯕꯁꯟꯇꯤ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯗꯅ ꯃꯨꯛꯂꯤꯕ ꯑꯗꯨꯁꯨ ꯉꯝꯗꯗꯨꯅ ꯑꯁꯨꯝ ꯌꯧꯔꯛꯃꯤꯟꯅꯔꯦ꯫ ꯃꯗꯨ ꯐꯥꯎꯕꯗ ꯖꯣꯟꯁꯟꯅ ꯕꯁꯟꯇꯤꯒꯤ ꯃꯆꯤꯟ ꯃꯦꯜꯂꯤꯕ ꯑꯗꯨ ꯊꯥꯗꯣꯛꯂꯝꯗꯦ꯫ ꯑꯁꯨꯝ ꯊꯣꯔꯛꯄꯅ ꯊꯣꯡꯒꯥꯜ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯃꯇꯨꯡꯗ ꯖꯣꯟꯁꯟꯅ ꯕꯁꯟꯇꯤꯒꯤ ꯃꯆꯤꯟ ꯃꯦꯜꯂꯝꯕ ꯑꯗꯨ ꯃꯈꯨꯠꯇꯨ ꯊꯥꯗꯣꯔꯛꯂꯦ꯫ ꯖꯣꯟꯁꯟꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯪꯅ ꯑꯩꯒꯤ ꯆꯥꯎꯔꯕ ꯃꯇꯦꯡ ꯑꯃ ꯄꯥꯡꯕꯤꯔꯦ꯫ ꯄꯨꯟꯁꯤꯗ ꯆꯤꯡꯒꯤ ꯃꯕꯨꯡ ꯑꯃꯅ ꯇꯝꯒꯤ ꯏꯆꯜ ꯑꯃꯕꯨ ꯀꯩꯗꯧꯉꯩꯗꯁꯨ ꯀꯥꯎꯕ ꯂꯩꯔꯔꯣꯏ꯫ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯃꯪꯒꯜ ꯑꯣꯏꯕ, ꯃꯇꯝ ꯆꯨꯞꯄꯗ ꯏꯁꯣꯔꯅ ꯆꯥꯟꯕꯤꯕ ꯑꯣꯏꯔꯁꯅꯨ꯫ ꯑꯩ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦ꯫ ꯅꯪ ꯑꯩꯕꯨ ꯁꯥꯎꯒꯅꯨꯀꯣ"꯫ ꯕꯁꯟꯇꯤꯅ "ꯑꯁꯨꯛ ꯊꯦꯡꯂꯕ ꯃꯇꯝ ꯑꯁꯤꯗ, ꯑꯁꯨꯛ ꯏꯪꯂꯕ ꯃꯇꯝ ꯑꯁꯤꯗ ꯏꯕꯨꯡꯅ ꯅꯊꯟꯅꯇ ꯀꯔꯝꯅ ꯆꯠꯈꯤꯗꯧꯔꯤꯕꯒꯦ? ꯑꯩꯈꯣꯏ ꯗꯥꯗꯥꯗ ꯍꯥꯏꯒꯦ꯫ ꯌꯥꯔꯒꯗꯤ ꯏꯕꯨꯡ ꯉꯁꯤꯒꯤ ꯑꯍꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯂꯩꯕꯤꯔꯒ ꯆꯥꯛ ꯆꯥꯈꯣꯝ ꯑꯃꯇꯪ ꯑꯣꯏꯔꯒꯁꯨ ꯆꯥꯕꯤꯈꯣ꯫ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯆꯜꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯔꯣꯏꯌꯦ ꯏꯕꯨꯡ"꯫ "ꯏꯆꯜ, ꯑꯩꯁꯦ ꯑꯗꯨ ꯌꯥꯕ ꯃꯇꯝ ꯅꯠꯇ꯭ꯔꯤ꯫ ꯑꯩ ꯍꯧꯖꯤꯛ ꯃꯝꯂꯕꯁꯨ ꯃꯝꯅ ꯑꯩ ꯆꯠꯈꯤꯗꯕ ꯌꯥꯗꯕꯅꯤ꯫ ꯇꯟꯖꯥꯅꯕꯨ ꯆꯥꯔꯕꯗꯤ ꯃꯇꯨꯡ ꯑꯃꯨꯛ ꯏꯕꯨꯡꯒ ꯑꯃꯨꯛ ꯊꯦꯡꯅꯈꯤꯁꯤ꯫ ꯏꯕꯨꯡꯅ ꯆꯥꯛ ꯆꯥꯈꯣꯝ ꯑꯃꯇꯪ ꯆꯥꯔꯒ ꯆꯠꯈ꯭ꯔꯕꯗꯤ ꯅꯆꯟꯅ ꯀꯌꯥꯗ ꯄꯦꯟꯖꯒꯗꯕ꯫ ꯏꯕꯨꯡꯒꯤ ꯍꯛꯆꯥꯡꯗꯣ ꯌꯥꯝꯅ ꯏꯪꯅ ꯎꯔꯦ꯫ ꯁꯦ, ꯅꯆꯟꯅ ꯏꯜꯂꯤꯕ ꯐꯤꯁꯦ ꯏꯕꯨꯡꯅ ꯏꯟꯕꯤꯈ꯭ꯔꯣ"꯫ ꯑꯁꯤ ꯍꯥꯏꯅ ꯕꯁꯟꯇꯤꯅ ꯃꯥꯅ ꯏꯜꯂꯝꯕ ꯏꯅꯐꯤꯗꯨ ꯃꯁꯥꯗꯒꯤ ꯂꯧꯊꯣꯛꯂꯒ ꯖꯣꯟꯁꯟꯗ ꯄꯤꯔꯦ꯫ ꯃꯥꯒꯤ ꯄꯨꯛꯆꯦꯜꯗꯨꯗ ꯄꯦꯜꯂꯗꯨꯅ ꯖꯣꯟꯁꯟꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯆꯤꯡ ꯇꯝ ꯑꯅꯤꯒꯤ ꯃꯔꯤꯁꯦ ꯃꯇꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯇꯠꯇꯕ ꯑꯣꯏꯔꯁꯅꯨꯀꯣ꯫ ꯐꯔꯦ, ꯏꯕꯨꯡꯁꯨ ꯆꯠꯂꯒꯦ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯖꯣꯟꯁꯟ ꯂꯝꯕꯤꯒꯤ ꯃꯌꯥꯏꯗ ꯆꯠꯇꯅ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯌꯥꯝꯅ ꯁꯣꯡꯕ, ꯌꯥꯝꯅ ꯃꯝꯕ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯊꯨꯅ ꯆꯠꯈꯤꯕ ꯑꯗꯨ ꯕꯁꯟꯇꯤꯅ ꯌꯦꯡꯂꯒ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯦꯞꯍꯧꯔꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯕꯁꯟꯇꯤꯒꯤ ꯃꯃꯥ ꯑꯗꯨꯁꯨ ꯃꯤꯀꯞ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯂꯩꯍꯧꯕ ꯑꯗꯨ ꯀꯧꯁꯤꯜꯂꯨꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯗ ꯃꯆꯥꯅꯨꯄꯤꯅ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯄꯥꯈꯠꯂꯗꯨꯅ ꯀꯧꯗꯨꯅ ꯊꯤꯔꯛꯂꯝꯃꯤ ꯃꯆꯥꯅꯨꯄꯤꯕꯨ꯫ ꯕꯁꯟꯇꯤꯁꯨ ꯇꯔꯪ ꯑꯃꯗ ꯖꯣꯟꯁꯟꯅ ꯆꯪꯈꯤꯕ ꯑꯗꯨꯗ ꯎꯌꯨꯡꯒꯨꯝ ꯂꯦꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯕ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯆꯤ ꯂꯦꯡꯗꯅ ꯂꯩꯔꯝꯃꯤ꯫ ꯃꯃꯥ ꯑꯗꯨꯅ ꯊꯣꯛꯂꯛꯄꯗ ꯊꯣꯡꯁꯤꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯊꯣꯔꯛꯂꯝꯃꯤ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯔꯗꯨꯅ꯫ ꯃꯃꯥꯅ ꯀꯧꯔꯛꯂꯝꯃꯤ, "ꯍꯥꯏ ꯕꯦꯝꯃ, ꯀꯩꯗꯧꯔꯤꯅꯣ ꯅꯪꯕꯨ ꯑꯃꯝꯕ ꯑꯗꯨꯗ"꯫ ꯕꯁꯟꯇꯤ ꯈꯪꯕꯣꯏ ꯀꯔꯤꯕꯣꯏ ꯂꯩꯊꯣꯔꯛꯇꯨꯅ, ꯏꯃꯥ, ꯀꯩꯁꯨ ꯇꯧꯗꯦ, ꯑꯩꯗꯣ ꯉꯥꯏꯍꯥꯛꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯝꯕꯅꯦ"꯫ "ꯍꯥꯏ, ꯊꯦꯡꯉꯕꯅꯤꯀꯣ, ꯂꯥꯛꯑꯣ, ꯏꯃꯥꯅ ꯅꯪ ꯂꯥꯏꯔꯤꯛ ꯄꯥꯗꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯊꯣꯡꯁꯨ ꯍꯥꯡꯇꯣꯛꯑꯝꯕꯗꯨꯗ ꯀꯔꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣꯅ ꯄꯥꯈꯠꯂꯨꯔꯕꯅꯤ꯫ ꯂꯥꯛꯑꯣꯅꯦ ꯅꯪꯕꯣ, ꯊꯦꯡꯂꯕꯅꯤꯀꯣ, ꯇꯨꯝꯅꯕ ꯇꯧꯊꯣꯔꯣ ꯂꯥꯛꯑꯣ"꯫ "ꯍꯣꯏ ꯏꯃꯥ, ꯑꯩ ꯆꯪꯂꯛꯂꯒꯦ"꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯕꯁꯟꯇꯤꯁꯨ ꯏꯃꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯕꯁꯟꯇꯤ ꯏꯃꯨꯡꯒꯤ ꯋꯥꯏꯔꯝ ꯀꯣꯜꯂꯤꯛ ꯐꯖꯅ ꯁꯦꯡꯗꯣꯛ ꯆꯥꯝꯊꯣꯛꯇꯨꯅ ꯙꯨꯛ ꯊꯥꯎꯃꯩ ꯀꯠꯄ ꯂꯣꯏꯁꯤꯜꯂꯦ꯫ ꯃꯃꯥꯁꯨ ꯊꯕꯛ ꯏꯟꯈꯥꯡ ꯂꯣꯏꯁꯤꯜꯂꯛꯄ ꯑꯗꯨꯗ ꯀꯩꯊꯦꯜꯗ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯂꯥꯡꯈꯠꯂꯛꯂꯝꯃꯤ꯫ ꯕꯁꯟꯇꯤꯒꯤ ꯃꯃꯥꯅ, "ꯍꯥꯏ ꯕꯦꯝꯃ, ꯏꯃꯥꯁꯦ ꯉꯁꯤꯗꯤ ꯈꯤꯇꯪ ꯉꯟꯅ ꯀꯩꯊꯦꯜꯁꯦ ꯆꯠꯀꯦ꯫
Ngaranggi hensang napi kharasune hobe hobe lakpada loinamak silhoudrae. Ngasidi anauba kharasiga puragane khara tiingai chatlouge. Nangsune nabungdo chak pijathogane magi thabak chakani haibado tawro. Nangsu college do nganta chatluko. Matamdo chana chatlu. Halakpado thengna halakpado imasu pakhatli. Hare aidine horen kaithelda tawraga charage khara ngana chatkrage ko. Hoi ma ado ma ai lupa chani khatangdi imadagi lawningbani. Ho ai baragine chama sima purage chani sina nanga lahoro. Nabungdasu aina haibani. Angang tuition tawbagi haibara. Karino chatlibadugi paisado koisallaklavadi lawsalluro haidana. Tade pijaraksani dana. Hoi baima yam hairano yamna warabani. Minasu piraktaba kari tawdunasu khangdaba. Khangdeda leitaba imung haibase phasaphamma irei leitabagum tawi. Hoi khanjaluranu se imasu chatlukige ko phajana ne loisalamduna nangnabu halabasu nabungnabu halabasu thongse chena lonsilamuko. Hoi ma sumna Basantigi mama ajusu kaithelda chatkre. Basanti imungi thabak engkhang loisinduna mabunggi thabak chatnanaba chak thidokduna mabung machal chak chaminaduna loisille. Basanti shu ngaihaki matungda college chatkre. College da Basanti lakpa aduda mangalna thatladuna hairaklami. Basanti aina haibado nang sukya yararoi hairo. Basanti na as mangal nang sidi angang macha yamna taihe. Aina haikrabadudi mamangdasu aikhoigi yehi singse fazana loisilaba matungda wafamdo khanasi haidana. Nang sidi yehi singse hana bung pha loisingkisi. Adu natana aine wayam ngangningdeko. Ihei isingsu loisani sigi khongthangsu thangzani. Basanti nang aibu otlanuda. As mangal nang sidi wayam ngangnahe chathose zatke. Asi hairamduna Basanti mangalbo thaidoklamduna changkhirami. Mangalsu karimata haihodana leptuna yengduna lehawi. Ngaihaki matungda college su loisinaduna yumna halaknarami. Halakpagi lambi aduda mangalna Basanti bu thatuna sengba ama khangtoke haiduna ngaiduna leirami. Basanti lakpo bada mangalna amuksu hairaklami. Basanti akhoisu college haidasu loidawre. Ado wasidi akhai sintoknabana phaidana ai nangonda ayatpa kaipta piroyeba. Nang aina haibasdangta yabiyu kadawbake. Mangalgi mamanaba thoibana hairaklami. Basanti nangsu khoi itaun harise yabiyu khor kadawbake. Aduk thamoi kanbagi moongda nupi nataba malita nangsidi nupi ke thamoi kapta pandraba salo. Thoiba aikhoise angang mata natrabani khara khadine ikainaba phabani ko. Lambi lamjauda sumaina thatlaga nupi amada sumaina tawbasibo noi phajai haina khanbra. Kharasune lemba tamu. Aina haikriba wado aduna aroibani. Aidine yehi isingse makha tana phajana loisingige haina khalle. Maraksidane wakhalse langphang khaningde. Hoi nakhoidine nungai phaba macha orangani. Aikhoidi ima lukhrabi-dunane yamna wana hotnajaduna phibamase yauhalakibaninane aina pamliba tanja mafamdo boba ai leiba pame. Ai matang asidane yamna amagi kok saba pamde. Matung manaudi sidagi henane ai wangang basu pamde yetsu yetpirakana. Ngasi haribasinane aroiba oibiyo. Asi hairamduna Basanti asauba amaga yamna thuna gam laklami.
ꯑꯁꯨꯝꯅ ꯃꯉꯥꯜ ꯍꯣꯏꯁꯨ ꯂꯩꯍꯧꯔꯦ꯫ ꯊꯣꯏꯕꯅ "ꯑꯁ ꯇꯥꯎ, ꯕꯁꯟꯇꯤꯁꯦ ꯈꯪꯗꯦꯗ, ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯒ ꯃꯥꯅ ꯉꯥꯡꯊꯣꯔꯛꯏꯁꯤꯒ ꯑꯣꯏꯗꯧꯕ ꯃꯥꯟꯗꯦꯗ꯫ ꯇꯥꯎ, ꯃꯥꯅ ꯌꯥꯗ꯭ꯔꯕꯁꯨ ꯃꯥꯅ ꯌꯥꯔꯛꯄ ꯃꯇꯝꯗꯣ ꯑꯗꯨ ꯐꯥꯎꯕ ꯑꯩ ꯉꯥꯏꯗꯨꯅ ꯂꯩꯒꯅꯤ꯫ ꯑꯩꯗꯤ ꯃꯇꯨꯡ ꯃꯅꯥꯎ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯊꯦꯡꯅꯕꯒꯗꯤ ꯌꯥꯎ ꯍꯥꯏꯕꯤꯔꯛꯑꯅꯨꯀꯣ꯫ ꯆꯠꯁꯤꯜꯂꯛꯑꯣ ꯏꯇꯥꯎ." ꯑꯁꯨꯝꯅ ꯑꯁꯨꯝ ꯃꯇꯝ ꯀꯌꯥ ꯑꯃ ꯍꯧꯈ꯭ꯔꯦ꯫ ꯕꯁꯟꯇꯤꯁꯨ BA ꯂꯥꯁ ꯌꯔ ꯑꯦꯛꯖꯥꯝ ꯂꯣꯏꯈꯤꯗꯨꯅ ꯃꯈꯥ ꯀꯔꯤ ꯇꯧꯊꯁꯤꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯃꯥꯗ ꯋꯥꯐꯝ ꯈꯔ ꯍꯧꯗꯣꯔꯛꯂꯝꯃꯤ꯫ "ꯏꯃꯥ, ꯑꯩ ꯑꯦꯛꯖꯥꯝꯁꯨ ꯂꯣꯏꯔꯦ, ꯑꯩꯈꯣꯏꯅꯕꯨ ꯀꯔꯤ ꯊꯕꯛ ꯇꯧꯕ ꯉꯝꯅꯤ ꯍꯥꯏꯒꯦ? ꯑꯩꯁꯨ ꯌꯦꯡꯂꯒꯦ ꯀꯔꯤ ꯀꯔꯤꯅꯣ, ꯑꯉꯥꯡ ꯇꯨꯏꯁꯟ ꯇꯧꯕꯔꯥ, ꯏꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ꯫ ꯑꯁꯣꯟꯕꯤ ꯏꯃꯥꯅꯅꯦ ꯑꯁꯨꯝꯅ ꯑꯁꯨꯝ ꯂꯩꯕꯁꯦ ꯑꯩ ꯌꯦꯡꯕ ꯉꯝꯗꯦ ꯏꯃꯥ." "ꯍꯣꯏ ꯍꯣꯏ ꯌꯦꯡꯁꯤ, ꯏꯃꯥꯁꯨꯅꯦ ꯀꯔꯤ ꯀꯔꯤ ꯇꯧꯕ ꯍꯥꯏꯕꯗꯣ ꯌꯦꯡꯒꯦ꯫ ꯅꯕꯨꯡꯒꯁꯨ ꯋꯥꯁꯦ ꯍꯥꯏꯐꯦꯠꯇ ꯇꯥꯟꯅꯈꯤꯁꯤ꯫ ꯅꯕꯨꯡꯒꯤ ꯊꯕꯛ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯇꯧꯈꯤꯕꯗꯨꯁꯨ ꯑꯩꯈꯣꯏꯅ ꯃꯤꯔꯣꯜ ꯂꯩꯇꯕꯒ ꯄꯩꯁꯥ ꯄꯤꯅꯤꯡꯉꯥꯏ ꯂꯩꯇꯕꯒ ꯑꯗꯨꯝ ꯇꯣꯛꯑꯦ, ꯑꯣꯏꯗ꯭ꯔꯦꯗ." ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯕꯁꯟꯇꯤ ꯃꯃꯥꯟꯅꯕꯤ ꯑꯃ ꯂꯨꯍꯣꯡꯒꯗꯕꯒꯤ ꯄꯣꯠꯄꯥꯡ ꯂꯩꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯉꯥꯜꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯉꯥꯜꯁꯨ ꯃꯇꯝ ꯈꯔ ꯍꯧꯈꯤꯕ ꯑꯁꯤꯗ ꯑꯍꯣꯡꯕꯒꯤ ꯑꯍꯣꯡꯕ ꯉꯥꯛꯇ ꯉꯥꯏꯔꯝꯂꯦ꯫ ꯃꯉꯥꯜ ꯃꯥꯒꯤ ꯅꯨꯄꯤꯒ ꯏꯝꯐꯥꯜꯗ ꯄꯣꯠꯆꯩ ꯂꯩꯕ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯕꯁꯟꯇꯤꯒ ꯊꯦꯡꯅꯔꯦ꯫ ꯃꯉꯥꯜꯅ "ꯕꯁꯟꯇꯤ." ꯕꯁꯟꯇꯤꯁꯨ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯔꯛꯂꯝꯃꯤ꯫ ꯀꯧꯔꯛꯄ ꯇꯥꯕ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯃꯉꯥꯜ ꯃꯥꯒꯤ ꯅꯨꯄꯤꯒ ꯂꯦꯞꯄꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯕꯁꯟꯇꯤꯁꯨ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯅ ꯌꯦꯡꯉꯒ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯉꯥꯜꯅ "ꯅꯨꯡꯉꯥꯏꯔꯤꯕ ꯅꯠꯇ꯭ꯔꯣ?" "ꯅꯨꯡꯉꯥꯏꯔꯤꯌꯦ꯫ ꯅꯪꯗꯤ ꯌꯨꯝ ꯄꯥꯜꯂꯕ꯭ꯔꯥ?" "ꯊꯥ 3ꯃꯨꯛ ꯍꯥꯏꯔꯛꯂꯦ ꯑꯩ ꯂꯨꯍꯣꯡꯕ, ꯏꯉꯛꯄꯨ ꯉꯛꯎꯔꯦ." "ꯍꯣꯏ, ꯑꯩꯁꯨ ꯁꯤꯗꯩꯗ ꯄꯣꯠ ꯑꯃ ꯂꯩꯕ ꯂꯥꯛꯄꯅꯤ, ꯏꯃꯥꯟꯅꯕꯤ ꯑꯃ ꯂꯨꯍꯣꯡꯕꯒꯤ꯫ ꯃꯇꯝꯁꯤꯁꯨ ꯈꯔ ꯊꯦꯡꯈ꯭ꯔꯦ, ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ." ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯕꯁꯟꯇꯤ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯃꯉꯥꯜꯗꯤ ꯕꯁꯟꯇꯤꯅ ꯆꯠꯈꯤꯕ ꯑꯗꯨ ꯂꯦꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫